ꯆꯍꯤ 13 ꯁꯨꯔꯕ ꯇꯣꯝ ꯀꯤꯟꯊꯔꯕ ꯑꯔꯤꯕ ꯅꯨꯡꯒꯤ ꯄꯤꯂꯔ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯂꯤ꯫ ꯅꯥꯀꯜꯗ ꯍꯦꯔꯣ ꯁꯥꯏꯀꯜ ꯑꯉꯥꯡꯕ ꯑꯃ ꯉꯥꯊꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤ ꯃꯩꯀꯥꯞꯄꯤ ꯘꯔꯤ, ꯁꯦ ꯅꯪꯒꯤ ꯅꯠꯇ꯭ꯔꯥ?" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯇꯨꯅ ꯃꯃꯥꯏ ꯍꯥꯏꯒꯠꯂꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯃꯛ ꯄꯤꯅ ꯆꯣꯠꯂꯝꯃꯤ꯫ ꯀꯞꯂꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯈꯨꯠꯇꯒꯤ ꯃꯨꯜꯂꯤ꯫ "ꯀꯗꯥꯏ? ꯑꯩꯒꯤ ꯘꯔꯤ, ꯑꯩꯒꯤꯅꯤ, ꯄꯤꯔꯛꯎ!" ꯏꯉꯛ ꯉꯛꯏ ꯃꯇꯧ ꯑꯗꯨꯗ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯃꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅ!" ꯇꯣꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯂꯗꯨꯅ ꯂꯩꯔꯤ꯫ ꯘꯔꯤ ꯑꯗꯨ ꯃꯈꯨꯠꯅ ꯅꯥꯟꯊꯣꯛꯂꯒ ꯃꯈꯨꯗꯥꯡꯗ ꯁꯤꯖꯤꯜꯂꯤ꯫ ꯘꯔꯤ ꯑꯗꯨꯗ ꯌꯦꯡꯂꯝꯂꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ, "ꯅꯪꯅ ꯑꯩꯒꯤ ꯘꯔꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯂꯤꯅꯣ? ꯀꯃꯥꯏꯅ ꯈꯪꯂꯤꯅꯣ?" "ꯑꯩꯅ ꯏꯃꯥꯒꯤ ꯐꯤ ꯊꯥꯔꯨꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯇꯥꯔꯝꯕꯅꯤ, ꯅꯪꯒꯤ ꯑꯣꯏꯒꯅꯤ ꯑꯗꯨꯝ ꯈꯪꯂꯦ." ꯆꯤꯡꯂꯦꯟ: "ꯑꯩꯈꯣꯏꯒ ꯌꯨꯝꯂꯣꯟꯅꯕ ꯆꯤꯡꯂꯦꯟꯅ ꯅꯪꯒꯤ ꯘꯔꯤ ꯃꯩ ꯉꯥꯟꯕꯤ ꯑꯃ ꯅꯪꯒꯤ ꯄꯨꯄꯨꯅ ꯂꯩꯕꯤ ꯍꯥꯏ꯫ ꯃꯥꯗꯤ ꯎꯈ꯭ꯔꯕ ꯃꯥꯜꯂꯤ, ꯌꯥꯝꯅꯁꯨ ꯐꯖꯩ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯪꯂꯦ." "ꯆꯤꯡꯂꯦꯟꯗꯤ ꯑꯩꯒ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯩ, ꯃꯥꯗꯤ ꯑꯩꯒꯤ ꯘꯔꯤ ꯈꯪꯕꯅꯤ꯫ ꯃꯥꯅꯤ ꯄꯨꯄꯨꯅ ꯁꯤꯡꯒꯥꯄꯨꯔꯗꯒꯤ ꯂꯩꯔꯛꯄꯅꯤ, ꯃꯃꯜ ꯌꯥꯝꯅ ꯄꯤ, ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏ꯫ ꯑꯗꯨ ꯑꯩꯅ ꯁꯥꯏꯀꯜ ꯊꯧꯕ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯈꯨꯗꯥꯡꯗꯒꯤ ꯇꯥꯍꯧꯔꯦ, ꯀꯣꯏꯊꯤ ꯊꯤꯔꯨꯔꯦ, ꯄꯨꯄꯨꯅ ꯈꯪꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯆꯪꯕ ꯌꯥꯗꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯁꯤꯗ." "ꯑꯗꯨꯗꯤ ꯅꯪꯗꯤ ꯑꯩꯕꯨ ꯍꯥꯟꯅ ꯈꯪꯂꯝꯅꯤꯗꯅ, ꯑꯩꯗꯤ ꯅꯪ ꯊꯣꯏꯅ ꯎꯔꯨꯗꯦ." "ꯑꯩꯗꯤ ꯅꯪꯕꯨ ꯈꯪꯏ, ꯕꯖꯥꯔꯗ ꯅꯪꯒꯤ ꯄꯨꯄꯨꯒ ꯀꯥꯔ ꯇꯣꯡꯂꯒ ꯐꯤ ꯂꯧꯕ ꯂꯥꯛꯄ ꯎꯈ꯭ꯔꯦ꯫ ꯏꯃꯥꯅꯁꯨ ꯅꯈꯣꯏꯒꯤ ꯄꯨꯄꯨꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏ ꯍꯥꯏ." "ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯅꯊꯟꯇ ꯁꯤꯗ ꯐꯝꯂꯝꯂꯤꯕ, ꯀꯞꯇꯒꯁꯨ ꯇꯧꯔꯤꯅꯦ." ꯇꯣꯝ ꯍꯧꯒꯠꯇꯨꯅ ꯁꯥꯏꯀꯜ ꯄꯥꯏꯔꯝꯃꯤ꯫ "ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯘꯔꯤ ꯈꯨꯟꯕꯤꯔꯛꯄꯒꯤꯗꯃꯛ꯫ ꯍꯌꯦꯡꯈꯩꯗꯤ ꯈꯪꯅꯔꯁꯤꯀꯣ, ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ?" "ꯑꯩꯕꯨꯔꯣ? ꯖꯤꯅꯥ ꯀꯧꯋꯦ꯫ ꯑꯩꯒꯤꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯑꯃ ꯂꯩꯌꯦ, ꯄꯨꯄꯨ ꯕꯣꯔꯥꯖꯥꯎꯒꯤ ꯗꯨꯀꯥꯟꯗ ꯂꯩꯌꯦ, ꯐꯣꯔꯦꯟ ꯂꯥꯏꯗꯤꯅꯦ." "ꯋꯥ ꯑꯃꯇꯪ ꯍꯪꯒꯦ, ꯅꯪꯒꯤ ꯕꯥꯔꯗꯦ ꯀꯩꯗꯧꯉꯩꯅꯣ?" "ꯏꯃꯥꯅ ꯍꯥꯏꯌꯦ ꯄꯣꯏꯅꯨꯒꯤ 12 ꯄꯥꯟꯕ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ, ꯏꯃꯥꯅ ꯉꯥꯏꯔꯝꯂꯅꯤ, ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ꯫